Arambai News Guwahati da Maitelongi Pau tabiribasingbu ihan hanbamagtada chingangbam Suzitrani khurumjari. Hojing asigi samlappa maruba pausing lobirase. Mathaga Assamgi hithangpham Nimatighata handakta thokhiba laibak thiba thodoga duda thiba phangdana lerakhiba passenger Dr. Bikramjit Baruagi hakchang ngasi Majuligi Bekuli cha poridagi phangkhre. Numit 8 nigi matung ngasi ayuk thokdok thokphamdagi kilometer 15 muk lapna ising marakta lengoida panduna leramkhi. Majuligi hospital amada thabak tawba Dr. Bikramjit ni haibasi magna litlamba purittagi magi imungi miyoisingna masak khangba ngamkhi. Nakalamaramda Dr. Asigi bag na Bishwanath tagi phangkhi. Bag asida magi ATM card amadi driving license na chingbasu yawramkhi. Akhil Gogoi na assembly da hek karakpadagi Assamgi rajniti da mathak makha onbagi phibam ama lakle haibada haimanba thokloi. Opposition Alliance da chaihalamlabagi matung Akhil Gogoi na Moriani amadi Thaura Kendra da maki party Raizor Dolgi mirep thadokpa pamli. Nagalamaramda handaki bipol asi Akhil Gogoi gi achoba changeng ama oigadori masina Raizor Dolgi aroiba lanni hainari. Congress su bipol gi hangliba sit taruk makta party mirep taruk thadokani lauthokre. Piba masida Raizor Dol AJP amadi AIUDF na mirep kaya yamna thadokadoriba yingningai oiri. Manipuri Education Minister S. Rajen na Manipuri loan gi mayek asi mitei mayek haibagi mahutta Manipuri mayek haina khangnarabadi mayek asi state asigi mipung khudingmakta hena tamningbagi apamba leigani haikre. Hindi Teachers Training College GM College campus ta pangthokiba Hindi Divas Sanmelan Inglisingani kunmathoi gi thoramda saruk yaraduna wafamasi minister asina phongdokhibane. India da tangai fadana Hindi loan asi haitaba yade. Tribal singi loan sing school syllabus da haptuna high school gi thak phawba tamhannaba hotnari. Lebaga sigi achoba changeng parikya da mitei meyekna thaningba sing thaba yananaba lengakna thorang paikhatli. Manipuri official language oiba Manipuri loan amasung mitei meyek asi chakhot hannaba ahanba oina lupa crore 19 installment center na kaithorakle hainasu minister asina makhatana phongdokhi. Sagolban Thangzam Laraktagi aduga Hozikna Delhi gi Kisanagar Basanta Kunjta lariba RK Obi Mayanglambam Dainagi Machanipi ani RK Dainati amasung RK Priyanksi anina skating event ta thangna chahi ahum mai paktuna medal kya lobangam kibagidamag International Book of Records chanbangam kre. The world record of maximum people skating multiple venue event asi hokiba June kunda New Delhi da pangthokibane. Masida sanaroi lisingamaga chanipan marfutara mangana sarukyakhe. Pokminaba machin manau ani asi international model ama oibata natana social activist amasu oiribi mayang lambam dainagi machanupine. Manipur amasung Nagaland da COVID vaccine drone na thindok thinjin tawragani haina aviation ministry na haikre. Civil Aviation Ministry na state ani asida drones nabagi conditional permission pirakhi. Ministry asina COVID vaccine thilhannabagi damak meter lising ahum hena wangna drone paibagi ayaba pikhi. Asida sunatana IIT Bombay dasu research development amadi testing gi thabak thorom khyada drones zinabagi conditional permission pikre. Ola Electric CEO Vavis Agarwal na nupi khaktana run tawba malemgi khwaidigi chawba factory ama oina yamna thunamak Ola scooter facility sakhanglagani lauthokre. Nupi lising tara thabak toriba Tamil Nadu da laiba Ola Electric factory asi electric scooter gi oina malemgi khwaidigi chawba industry oiragani. Atmanirbhar Bharat ki mathau tariba se Atmanirbhar woman ni haikibaga loinana tasengna malemda masina khwaidigi chawba nupi ngaktagi oiba factory haibadu oiragani haina CEO asina makhatana phongdokhi. Ngarang faubada India da COVID vaccine miyoi crore 59.2 da kaptuna khongjang asida mangjil thabagi World Health Organization na thagalakre. India da healthcare works amasung frontline works punamak vaccine dose amamam kaptuna chada marfutra mapan vaccine kaple haina health ministry gi maikaidagi khangalakli. Nagalamarom da Himachal Pradesh, Goa, Sikkim, Dadar and Nagar Haveli, Ladakh amasung Lakshadweep tadi tika thaba yaraba miyoi khudimak dose amadi soidana kapthokle hainasu panari. Taliban journalist singi mathakta yamnamak minungsi khangdana minungsi yaudana ot naiba amadi phu chaibagi anuba video kya thorakre.
protest cover tauba journalist singi mathakta attack taukhibagi mami kaya uba fanglakli ngakningai oiribadi protest sing cover taunanabagi mangjawnana permission fanglaba matungda fawba paumi singi mathakta landakhiba asini asida sunatana civilian protesters singi mathakta su yamnamak minungsi yaudana khut thabagi henjinba report kaya lakli Samudragi isingi mai hengalakpadagi English singani yankhaidadi Bangladesh ki chada taratret ki saruk isingda lupkhragani hairi UN High Commissioner for Human Rights Michael Bachelet na haikibada Samudragi isingi mai hengalakpadagi English singani yankhaidadi Bangladesh ta miyoi million kun mayum makai mangkhragani hairi Samudragi isingi mai hengalakpasina malem pumbagi oina miyoi million ama dasmik ani mayum makai thadoktuna chatkani su hairi Aroibada ngasigi tentakpa maroiba pau khara Assam ki Chirang district ki manung channa bank tolda football sanari ngai braza tarak padagi ahum khudakta laikhidre aduga nipana pibam thina sokpadagi hospital da laikanare Assam da SSLC amasung High Madrasa gi akhanaba parikya October amadagi horaga October 13 fawba chatharagani mase handakta lauthokiba result ta pelhaudaba mahiroi singidamak sevana loba akhanaba examination ne COVID third wave na angang singbu sokhandanabagi damak chapchaba thorang paikhanaba Janims ta mifam pangthokre COVID pediatric task force amasu semki COVID ki phibam akiba phangna hengalakliba Mizoram da containment zone kaya lauthoklabasu anuba COVID case hengalakliba sigi matangda yengsinaba Mizoram da akhanaba team ama center na thakre tasengnamakni awang nongpuge te state sing yauna state kaya da COVID case hanthanaраklaba matamasida Pikraba missing likpa Mizoram da angakpa phangna COVID case nomada lisingi khujingda positive oiba thengnarakli Lagliba September 13 Nagaland sinba thungna business thingjinabagi lawkhiba warep amuk hanna khanabinaba Nagaland lengakna Confederation of Nagaland Chamber of Commerce and Industry da haijakre ngasi leibak sinba thungna Hindi Divas pangthokre TMC na Assam gi Barak Tampak tagi Susmita Depu West Bengal gi Rajya Sabha gi member oina khankhre Punjab ki CM Captain Amrinder na Lomi protesters singbu Delhi da hongdokhinaba ngasi haikhre Tamil Nadu da lenga ki thabak singda nupi gi reservation chada kunthra dagina nipu da hengat hankre Kerala lengak na thangza numitpu working day oihnabagi warep lawkhre Mumbai police na Nirvaya squad semkhre IIT Bombay na Project Uran launch tawkhre masina textbook sing tanatana atay material sing translate tawba ngammi hairi Delhi police ki special cell na Pakistan da train tawba terrorist ani yauna miyoi taruk phabadagi Pakistan na organize tawba terror module amagi mamu thudekre Vice President Prime Minister amasung Lok Sabha gi speaker na hayeng punna Sangsad TV launch tarogani Panbayai Sangsad TV asi hanagi Rajya Sabha TV amadi Lok Sabha TV ani punsilaga amato oina semgadoribane Padma Awards English singani kunithoi gi nomination thajinbagi last date September 15 ne RBI na sakhangdaba miyoi amasung agency singda bank account details amadi personal information share tawdanaba miyamda warning pirakre Fit India quiz gidamak school mahiroi lakh ani lemna registration tawba yaragani haina sports ministry na ngasi laukthokre lagliba September 13 da US ta pangthokadoriba Quad summit ta Prime Minister Narendra Modi physically saruk yagadori Prime Minister Narendra Modi na Aligarh da Raja Mahendra Pratap Singh State University gi urep uyung tamkhre India gi UPI amasung Singapore gi Pay Now English singani kunithoi gi July thagi mamangda link oiragani BJP na CM Mamta Banerjee gi bypoll nomination paper da aranba khaya yaure hairakle Blinken na Taliban sing changjafam piduna thambada Pakistan su yawi hairakle US na mamaidade Pakistan da chairak pigadoribra wahang lakle Pakistan na Taliban da mateng pangbagi wahodagi lebak anigi mari review tawrakadori Kabul da laiba Pakistan envoy na Taliban ga unakhre masina Taliban gi ahanba foreign engagement ne Taliban lengak na nupi sing nupagi manakta thabak tawba thingkhre Taliban ga mayek seng na agreement ama tawnadriba makhai
Kabul airport ki dai lobang amloi haina Qatarna hairakre. Bangladesh ta High Court na register tawdaba online news portal sing chayol amagi manungda thingzinaba Bangladesh lengakna order thokre. Japan gi ruling party gi top politician Taro Konona Yoshihide Suga gi mahutta Japan gi anuba prime minister oiba yana leiri. Amadi haukiba pung kunmari asada India da COVID ki anuba positive case lising kunmanga ga chamri supna mari phangkre chahum ga kuntramapan na COVID na maramoiduna leikhide. Amadi awang nopugi state singi manungda Mizoram da lising amaga chawnga supna ani Nagaland da kuntrataret Meghalaya da chamaga kuntaret Manipur da chaniga kuntramathoi amadi Assam da chamriga marfutara humdoi COVID ki anuba positive casing phangki. Assam da miyoi mapan Manipur da ahum Meghalaya da ani amadi Nagaland da ama laikhitabagi report su lakli. Ngasi gi onadi Arambai News Guwahati da Maitelon gi pau sandok chaba matang installation jabaga loinana tabiri basing bo amka so hanna khurumjari.